Naga Phurup ki khwai maru oiba Kumhei singi manungda ama oiriba Maru Marang Hunbagi Kumhei Lui-Ngai-Ni Senapati District ki Katomei da ngarang dagi Pangthokpa Houkhre celebrating Naga cultural fusion haiba theme asigi makhada United Naga Council gi luching makhada Naga People's Organization na sinduna pangthokliba thoram aduga mari lainana Naga People's Organization gi President H Kuba Peter na hai Lui-Ngai-Ni hairiba thoram asi Naga singi oinadi khwaidagi chawba amadi maru oiba kumhei amani kumhei asina miyam asi amata oina punsinduna mahai marong matik chana binaba mapugi mafamda thawni jabani haiki ningsing bayabadi kumja lising amaga chamapan marifu tareki February 15 dagi pangthokpa haurakhiba kumhei asi leingakna masak khangbaga loinana kumja lising amaga chamapan Marifu Nipanda numit asi general holiday lauthokhrabani amadi kumja lising amaga chamapan marifu tara tareta Ministry of Tourism na tourist festival singi manungda chalhankhrabani